Mani boss. Jeko mapabong na haikiba doon sing lai. Iri, babong na suhay. Ay gamaga kang naramena. O tubi iri, ay gikok sila mahabog ka rin matanig sumangam dribase kariginaw. Adu haraga Jeko amok sumakok tu paraga kang jay. Boss, ay ni thajay. Nung madi boss na mahabog suhay na nung kini. Ay gifam na di hujit. Nung siba ka rin na hapakangde. Babong na mabu mamo iba pamlabanina. Ay na mabu loy nabi amagong pachina loy nabi kani. Adubu thamoy sinadi nung siya habidi aroy. Maramdi, mahaka ay ka hana kang naramba ora pasu. Ay ka rin mata nagsing mangamdre. Irikso, Jeko ki mata waduda, hawkraba wari kara lining bani. Adubu brain joy ba Jeko da, madu amuke na wakaldo fataba ngamdrabadi, farakta kada wajarami. Aduna kahenba wapang amata hairagi kalami. Boss, chat ba torsi? Jacob na may kritik. Ay gabo kanan hatpano. Kay maram gino ay ngunawari liro. Eriksu magi boss na dum na hangla abanina. Liragi kalaba kaya do haidaba nga magdre. Boss, songi mamarani na drug cover tormadaki police na fakibani. Adubu Madam Rani de law na England government na chungjakri. Mabu ka na nasu farabong nga maroy. Mana fataba tabag tutoramaga. Isaw mayang piramdabagi doon abu jahari bumisyak na. Magi lami kaya galoy na na etik tor kibani. O dagi ay gyabok na ikidabani. Kuri, ay ki imamak na drug cover toramba. Makahiro idi. Doon gi mamaga hekpok minaba mamabok yung machani dajat haise. Mahak na nakoy gi aduki matik pangbiki. Mahak injane bi Marcos ni. Abu jahat na bigita magda. Boss ka dajat ka Malaysia da chakibani. Jeko pachina tapna. Dajat. Ay gyabok na ikidaba namit aduda. Tamosu makong na may paano na suklurabani. Ay koydadi Korea da surgery tawruni hairami. Odabu tamona dajek boss ka kanba Malaysia da chatpo orami. Dajek su soktu na layrabani. Kara farakpadagi mahana inja sida halapani. Jeko fukwala Iri, ay karimata ningsi mangamdre. Boss, Saudi kano wafam amta. Ohayo. Doon hayag na pisi, Roger na su, tamo na su pamjabani. Matagduda, boss na namdana, doon bugoy kibani. Ay nisungkan jabada, nahaki memory adu, tamo naga dilito holi jala. Jacob na sauraga, iriking aksando parami. Adugu mafatabo akaldo, kanan hayway. Sorry boss, boss kidama, ay di sibangamni. Sum ayu akalda kalubani. Tamo na ibu, kiyam nuksiyama nang nakangway. Nang nasong jik hai kidani. Masagi asok paw surgery to bocah cakay ay kan malak liba duni. Tamo na adum na to gada banat iri. Oi boss, ay sure kre. Ngay ko, abem hai bra Roja nga kang naram hebda. Ay gi apartment da makoy nila min hai se jumra. Jumi boss. Nupi duga Roja duga manaraga. Ay gi greenstone du hurali jala. Koy nu boss. Saro jadari adum na kanbigano. Nakoy gidamagta mana asukwa na hotnaraga. Stone adu gidamak pikling edigi tinarapa marupu lana lobigano. Avengi maparitan hariba nupa ase. Pabunga thayna dagi tinarapa marupni. Adubu makoy manung dayana dabadagi yekna kibane. Mahakanung sinama nupi orabasu. Saro janane. Avengi maparitan hatkise. Adusu ayga dajaka aykoy hum chatlibane senapati da. Oh. Adoyri, aygi stone do kanan huralangani nangna chimyaba leibra. Mayamnadi abem oramni hairi. Abem haiduna soiduna huranba orangani. Somdana mayamdu Jacob thibida wanarami. Kona thangda security amana idika chatke harapadagi mayamdu nena tarami. Lina phone tawrai. Irikna, tamo. Kaida lege. Yumda le.
ꯀꯩꯗꯧꯔꯤꯕ ꯕꯣꯁꯅ ꯆꯠꯂꯨꯁꯦꯅ ꯆꯠꯄꯅꯦ ꯌꯥꯔꯦ ꯍꯦꯜꯂꯣ ꯍꯣꯏ ꯇꯥꯃꯣ ꯀꯤꯆꯟꯗ ꯇꯣꯟꯗꯤ ꯑꯦꯟꯖꯥꯡꯅ ꯊꯣꯡꯐꯝ ꯈꯪꯂꯝꯗꯦ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯑꯕꯦꯝꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯕꯦꯝꯅ ꯎꯁꯤꯠꯇꯅ ꯀꯩ ꯂꯩꯔꯒꯦ ꯇꯣꯟꯅ ꯀꯣꯛ ꯁꯥꯟꯅꯔꯛꯏ ꯑꯕꯦꯝ ꯅꯈꯣꯏ ꯕꯕꯥ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯁꯦ ꯄꯥꯕꯨꯡ ꯑꯣꯏꯔꯝꯃꯤ ꯖꯦꯀꯣꯕꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅꯕ ꯁꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯗ ꯑꯩ ꯂꯣꯏꯅ ꯈꯪꯉꯛꯑꯦ ꯃꯤꯆꯪꯒ ꯌꯥꯝꯅ ꯆꯪꯈꯤꯗꯥꯏꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯑꯄꯪꯁꯤꯕ ꯑꯣꯏꯔꯝꯃꯤ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯕꯦꯝ ꯑꯗꯨꯕꯨ ꯖꯦꯀꯣꯕꯄꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯕꯦꯝ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯝꯃꯦ ꯅꯪꯁꯨ ꯌꯥꯎꯔꯒ ꯏꯄꯥ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯕꯦꯝ ꯕꯕꯥ ꯔꯇꯟ ꯍꯥꯠꯈꯤꯕꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯝꯂꯗꯤ 20 lakhs ꯄꯤꯔꯛꯀꯗꯕ ꯑꯩ ꯄꯤꯒꯦ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯩꯒꯤ ꯀꯩ ꯃꯇꯦꯡꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯣꯡꯃꯩ ꯄꯥꯝꯃꯤ ꯂꯩꯒꯗ꯭ꯔꯥ ꯀꯩꯒꯤ ꯂꯩꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯏꯁꯥꯗ 20 lakhs ꯂꯩꯇꯦ ꯑꯩ ꯍꯨꯔꯥꯜꯂꯛꯈꯤꯒꯦ ꯀꯅꯥꯗꯒꯤ ꯍꯨꯔꯥꯟꯗꯣꯏꯕ ꯖꯦꯀꯣꯕꯇꯒꯤ ꯃꯥꯒꯤ ꯄꯩꯁꯥ ꯄ꯭ꯂꯦꯇꯤꯅꯤꯌꯝ ꯗꯥꯏꯃꯟꯗꯩ ꯀꯩꯗꯒꯤ ꯑꯩꯅ ꯂꯣꯀꯔꯗꯒꯤ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯇꯣꯟ ꯑꯗꯨꯃꯗꯤ ꯅꯥꯈꯩ ꯁꯦꯡꯅ ꯈꯪꯗꯣꯛꯂꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯅꯕꯨ ꯄꯩꯁꯥ ꯋꯥꯠꯂꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯎꯍꯧꯏ ꯄꯩꯁꯥ ꯈꯥꯎ ꯑꯆꯧꯕ 4-5 ꯄꯨꯁꯤꯟꯈꯤꯕꯗꯣ ꯀꯣꯔ 100 ꯑꯣꯏꯒꯅꯤ ꯑꯗꯨ ꯍꯥꯏꯔꯛꯄꯗꯩꯗꯤ ꯑꯕꯦꯝꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯑꯗꯣ ꯖꯦꯀꯣꯕꯅ ꯑꯩꯁꯥ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯥꯒ ꯈꯪꯅꯍꯜꯂꯣ ꯌꯥꯏ ꯈꯪꯅꯍꯟꯒꯦ ꯅꯪꯅ ꯖꯦꯀꯣꯕꯇꯒꯤ ꯄꯩꯁꯥ ꯄꯨꯝꯕ ꯂꯧꯊꯣꯛꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯅ ꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯣꯀꯦ ꯇꯥꯔꯦ ꯃꯤ ꯂꯥꯏ ꯊꯝꯃꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯇꯣꯟꯅ ꯑꯣꯟꯊꯣꯔꯛꯄꯗ ꯔꯣꯖꯔ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯔꯣꯖꯔ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕꯤ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯪꯁꯨ ꯁꯛꯇꯝ ꯑꯣꯟꯕꯤ ꯑꯣꯏꯔꯦ ꯔꯣꯖꯔꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯟ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯁꯔ ꯂꯥꯟꯅ ꯂꯧꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯕꯦꯝꯗ ꯇꯧꯁꯤꯟꯅꯔꯤꯕꯁꯦ ꯎꯄꯥꯏ ꯂꯩꯇꯕꯩꯅꯦ ꯀꯔꯤ ꯄ꯭ꯂꯥꯟ ꯁꯥꯟꯅꯩꯅꯣ ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯁꯔ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯒꯅꯨ ꯖꯦꯀꯣꯕꯅ ꯑꯩꯉꯣꯟꯗ ꯑꯕꯦꯝꯕꯨ ꯍꯤꯡꯂꯩꯁꯤꯜꯂꯣ ꯍꯥꯏ ꯑꯗꯨꯒꯤ ꯑꯩꯁꯨ ꯑꯕꯦꯝ ꯐꯥꯕ ꯉꯝꯅꯕ ꯀꯗꯔ ꯁꯥꯟꯅꯕꯅꯤ ꯑꯕꯦꯝꯗ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯝꯇ ꯊꯥꯖꯗ꯭ꯔꯦ ꯇꯣꯟ ꯃꯄꯤꯗ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯁꯔ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯦ ꯑꯕꯦꯝ ꯐꯥꯕ ꯉꯝꯅꯕꯅꯤ ꯑꯣꯀꯦ ꯑꯕꯦꯝ ꯍꯦꯛ ꯐꯥꯔꯛꯄꯒ ꯊꯥꯖꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯊꯥꯖꯕ ꯉꯝꯂꯔꯣꯏ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕ ꯇꯣꯟꯗꯤ ꯔꯣꯖꯔꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯑꯗꯨꯗ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ ꯇꯣꯟ ꯀꯞꯄꯒ ꯃꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯇꯥꯅ ꯆꯦꯜꯂꯛꯏ ꯔꯣꯖꯔꯁꯨ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯏ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯩꯅ ꯊꯥꯖꯗꯣꯏꯁꯤꯕꯣ ꯖꯦꯀꯣꯕꯅꯁꯨ ꯑꯩꯕꯨ ꯊꯥꯖꯔꯝꯃꯔꯣꯏ ꯇꯁꯦꯡꯕꯗꯤ ꯖꯦꯀꯣꯕꯅ ꯃꯍꯥꯛꯀꯤ ꯒ꯭ꯔꯤꯟ ꯁ꯭ꯇꯣꯟꯗꯨ ꯈꯛꯇꯅꯤ ꯅꯤꯡꯁꯤꯡꯂꯤꯕ ꯑꯇꯩ ꯑꯇꯩ ꯄꯩꯁꯥ ꯄ꯭ꯂꯦꯇꯤꯅꯤꯌꯝ ꯒꯣꯜꯁꯤꯡꯗꯨꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯤꯕꯅꯤ ꯂꯣꯀꯔ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯔꯣꯖꯔ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯖꯦꯀꯣꯕ ꯄꯨꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯐꯔꯦ ꯖꯦꯀꯣꯕꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯈꯤꯕ ꯃꯌꯥꯝꯗꯨ ꯔꯣꯖꯔꯗ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯔꯣꯖꯔꯗꯤ ꯂꯩꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯅꯣꯡꯃꯇ ꯂꯣꯀꯔ ꯑꯗꯨ ꯌꯦꯡꯂꯨꯗꯕꯅꯤ ꯇꯔꯥꯏꯕ ꯂꯣꯀꯔꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝꯅ ꯑꯕꯦꯝꯅ ꯍꯨꯔꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯚꯥꯞꯅ ꯂꯥꯝꯁꯤꯜꯂꯨꯗꯕꯅꯤ ꯔꯥꯁꯨ ꯃꯆꯥ ꯀꯨꯏꯅ ꯎꯔꯛꯇꯕꯒꯤ ꯎꯕ ꯐꯪꯖꯕ ꯑꯁꯤꯕꯨꯗꯤ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯦꯛꯇ ꯃꯊꯥ ꯁꯥꯔꯝꯃꯤ ꯇꯣꯟꯅ ꯀꯞꯄꯒ ꯆꯦꯜꯂꯛꯄꯗꯨ ꯂꯤꯅ ꯎꯔꯝꯃꯤ ꯇꯣꯟ ꯂꯤꯗ ꯍꯦꯟꯖꯔꯛꯏ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯒ ꯑꯕꯦꯝꯒ ꯌꯦꯛꯅꯕꯅꯤ ꯑꯩ ꯑꯕꯦꯝꯒ ꯀꯔꯤꯃꯠꯇ ꯄ꯭ꯂꯥꯟ ꯁꯥꯟꯅꯗꯤꯌꯦ ꯗꯥꯀꯣꯕꯅ ꯑꯩꯉꯣꯟꯗ
ꯃꯥꯒꯤ ꯒ꯭ꯔꯤꯟ ꯁ꯭ꯇꯣꯟ ꯍꯨꯔꯥꯟꯈꯤꯕ ꯑꯕꯦꯝꯕꯨ ꯃꯐꯝꯗ ꯁꯤꯟꯅꯧ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯕꯦꯝꯕꯨ ꯐꯥꯕ ꯉꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯕꯦꯝꯗ ꯐꯣꯟ ꯇꯧꯔꯒ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯂꯒ ꯑꯕꯦꯝꯕꯨ ꯃꯄꯨꯛꯅꯤꯡ ꯑꯣꯜꯍꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯇꯥꯃꯣ, ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯟ ꯍꯤꯛ ꯍꯤꯛ ꯂꯥꯎꯏ ꯀꯞꯊꯣꯔꯛꯏ. ꯂꯤꯅ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯒꯦ? ꯇꯥꯃꯣꯗ ꯍꯥꯏꯌꯣ. ꯁꯔꯅ ꯑꯕꯦꯝ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯥꯔꯒ ꯂꯩꯔꯝꯃꯤ. ꯁꯔꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ. ꯂꯤꯞꯇꯒꯤ ꯔꯣꯖꯔꯁꯨ ꯊꯣꯔꯛꯇꯨꯅ ꯑꯦꯄꯥꯔꯠꯃꯦꯟ ꯇꯥꯅ ꯂꯥꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯇꯣꯟꯅ ꯀꯞꯂꯒ ꯂꯤꯗ ꯄꯥꯎ ꯇꯝꯂꯤꯕꯗꯨ ꯎꯔꯛꯏ. ꯃꯥꯁꯨ ꯄ꯭ꯔꯞ ꯂꯥꯛꯑꯒ, ꯇꯥꯃꯣ, ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯀꯅꯥꯁꯨ ꯊꯥꯖꯕ ꯌꯥꯗ꯭ꯔꯦ. ꯂꯤꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯇꯞꯅ ꯍꯥꯏꯔꯛꯏ. ꯆꯨꯝꯃꯤ ꯔꯣꯖꯔ, ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯅꯥꯁꯨ ꯊꯥꯖꯕ ꯌꯥꯗ꯭ꯔꯦ. ꯏꯁꯥꯅ ꯏꯁꯥꯐꯥꯎ ꯊꯥꯖꯕ ꯃꯥꯡꯅꯔꯕ ꯃꯇꯝꯅꯤ. ꯇꯣꯟ, ꯅꯪꯅ ꯑꯩꯕꯨꯁꯨ ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯗ ꯆꯦꯠꯀ ꯃꯥꯟꯅꯔꯒ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯀꯣ. ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯟ ꯃꯁꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯔ ꯐꯨꯡꯒꯠꯂꯛꯏ. ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯩ. ꯑꯆꯨꯝꯕꯃꯛꯁꯨ ꯑꯣꯏꯔꯨꯕꯅ ꯇꯣꯟ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ. ꯔꯣꯖꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯄꯅ ꯂꯣꯏꯔꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥꯃꯣ? ꯂꯤꯁꯨ ꯃꯊ꯭ꯋꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ. ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯀꯌꯥꯗ ꯐꯅ ꯈꯜꯂꯨꯕ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯔꯝꯕꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯇꯣꯟ. ꯇꯣꯟ ꯃꯈꯥꯗ ꯐꯝꯊꯔꯒ ꯀꯞꯄꯤ. ꯇꯥꯃꯣ, ꯅꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕ ꯅꯠꯇꯤꯌꯦ. ꯑꯩꯁꯨ ꯕꯕꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯊꯤꯔꯛꯄꯅꯦ. ꯂꯤ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ. ꯑꯩꯕꯨꯁꯨ ꯅꯈꯣꯏ ꯑꯅꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯕ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯖꯦꯛꯅ ꯑꯩꯈꯣꯏ ꯅꯥꯎꯒꯤ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯔꯝꯃꯤꯕ ꯑꯁꯦ? ꯇꯣꯟ ꯉꯛꯅ ꯂꯤꯗ ꯌꯦꯡꯉꯛꯏ. ꯔꯣꯖꯔꯁꯨ ꯉꯛꯅ ꯂꯤꯗ ꯌꯦꯡꯖꯔꯛꯏ. ꯂꯤ ꯃꯄꯤꯗꯣ ꯇꯩꯊꯣꯛꯆꯩ. ꯅꯈꯣꯏꯗ ꯖꯦꯛꯅ ꯖꯦꯀꯣꯕꯀꯤ ꯃꯦꯃꯣꯔꯤ ꯑꯁꯦ ꯂꯣꯁ ꯑꯣꯏꯍꯟꯕꯅꯤ. ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯒ ꯂꯣꯟꯅ ꯃꯦꯃꯣꯔꯤ ꯗꯤꯂꯦꯠ ꯇꯧꯔꯝꯕꯅꯤ. ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯖꯦꯀꯣꯕꯅ ꯅꯪꯕꯨ ꯄꯥꯝꯗꯅꯕ ꯁꯤꯟꯕꯅꯤ. ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯖꯦꯛꯅ ꯖꯦꯀꯣꯕꯄꯨ ꯌꯥꯅꯤꯡꯗꯦ, ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ. ꯇꯣꯟ ꯑꯗꯨꯃꯛꯇꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ. ꯔꯣꯖꯔꯅ ꯁꯥꯎꯔꯒ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯖꯦꯛꯇ ꯀꯣꯜ ꯇꯧꯖꯩ. ꯖꯦꯛꯇꯤ ꯔꯥꯖꯀ ꯂꯩꯔꯤꯕꯅꯤꯅ, ꯍꯜꯂꯣ ꯔꯣꯖꯔ. ꯔꯣꯖꯔꯅ, ꯇꯣꯟꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ. ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯈꯤ. ꯖꯦꯛꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯁꯠ ꯂꯥꯛꯑꯝꯃꯤ. ꯔꯣꯖꯔꯅ, ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯁꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯊꯣꯛꯑꯦ. ꯂꯤꯅ, ꯇꯣꯟ, ꯅꯈꯣꯏꯅ ꯑꯩꯒꯤ ꯄꯥꯕꯨꯡꯗ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯦ. ꯇꯣꯟꯁꯨ ꯀꯞꯄꯒ, ꯍꯣꯏ ꯇꯥꯃꯣ, ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝ ꯂꯥꯜꯂꯝꯃꯤ. ꯑꯗꯨꯅꯕꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯩꯔꯒꯦ ꯈꯟꯕꯗꯒꯤꯅꯦ ꯗꯥ ꯖꯦꯛꯅ ꯅꯣꯏꯒꯤꯗꯃꯛꯇ ꯈꯠꯇꯣꯛꯂꯤꯕꯁꯦ. ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯅ ꯁꯨꯝꯅ ꯑꯃꯨꯛ ꯇꯧꯔꯝꯃꯤꯕꯁꯦ? ꯖꯦꯛꯁꯨ ꯌꯧꯁꯤꯜꯂꯛꯑꯦ. ꯃꯆꯟꯅꯨꯄꯤꯅ ꯀꯞꯄꯗꯨ ꯎꯔꯒ, ꯇꯣꯟ, ꯀꯩꯗꯧꯔꯒꯦ? ꯇꯣꯟ ꯃꯕꯨꯡ ꯂꯥꯛꯄꯗꯨꯗ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯊꯣꯔꯛꯏ. ꯗꯥ ꯖꯦꯛ. ꯖꯦꯛꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯕꯤ. ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣꯗ ꯍꯥꯏꯌꯣ. ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯇꯥꯃꯣ, ꯀꯩꯅꯣ? ꯔꯣꯖꯔ, ꯀꯩꯗꯧꯔꯒꯦ? ꯗꯥ ꯀꯣꯛꯀꯤ ꯃꯦꯃꯣꯔꯤ ꯑꯁꯦ ꯗꯥ ꯖꯦꯛ ꯅꯪꯅ ꯗꯣꯛꯇꯔꯗ ꯗꯤꯂꯦꯠ ꯇꯧꯍꯟꯈꯤ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯆꯟꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯄꯤ. ꯑꯗꯨꯒ ꯂꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯣꯏ, ꯑꯆꯨꯝꯕꯅꯤ. ꯔꯣꯖꯔ ꯁꯥꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ. ꯂꯤꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯐꯥꯊꯖꯔꯝꯃꯤ. ꯂꯤꯅ, ꯍꯣꯏ. ꯖꯦꯛ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯅꯥꯎ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯈꯤ ꯍꯥꯏꯕꯗꯣ ꯍꯪꯉꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯀꯥꯟꯗ. ꯅꯪꯅ ꯃꯦꯃꯣꯔꯤꯁ ꯀꯛꯊꯠꯍꯟꯈ꯭ꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯇꯝ ꯈꯔ ꯆꯪꯉꯅꯤ. ꯃꯍꯥꯛꯅ ꯂꯥꯟꯈꯤꯕꯗ ꯍꯥꯏꯔꯛꯑꯣ.
Mahak sangga yam chawi. Film star uiba khakta natana. Mamadagi mana hena sangga chawi. Aikoi ni Malaysia da mission chatringida. Mana aibu thabakdagi lakthoami. Aina lona kiyalak mayam mangda ikaibagi mathak thongbada hangjai. Adubu pakhum asengbadi sungbang phangkide. Mana ngambai changsai. Thabak thadalaga Malaysia da aikoi manga khak military war practice sobada amuk thabiribani. Aina India da thoralga department da chatuna hambakanda Jacob ka aiga kai nungaidadaba lei. Mana nangbu thabakdagi lathokpani hai. Aduga amuk nakhoi ani pullaga don abu chahat nabu honaisna kamai tawin hange. Adudagi aina doctor da phone toraga magi brain ada was tawtho haikibani. Noigi mating supang biba aduga aibu thabakdai su thadat biba. Usitradi usitabagi thabak. Ichonu pisa mana suming singaroi. Don mapido sa sa tokchei. Oh, Mahdi film da khakta hero sabo oiramedana. Asing badadi mamagalam chat manarame. Daje yam da chatlase. Lao chatlase. Tobi me maso khangdaba mafam sida lerga. Hen hena awabana kani. Lina Maiko Anidu chatke torambaga chatlepi Lina makatara e Aikoi now yam simbani Aujapudi hojik oikre Ahanidi mahak IQ yamna wangwa mishani Noini kainum tawbada manhani ekte khanganbani Jack Nagna noma Malaysia da leringida Nakoi anina aikoi buhana lana lawre haikibado Jack na Adu tamo lafam thoktrane nakhoi gi nagun khamdribanina aikoi de tongi ba bahat ki badugi khonguli jerpane kone nakhoi de innocent oyambaduna bu isana wari du phau haidokli badune Jack relax ain habadi wafam do nangna haidokdune da aikoi nauna soidena khalongani habani aduna bu nangi tabak do thadat bu orangani tamosu force ta lebanina credit khangamni Marcos ki maramda mase oininge haiduna pangoida oiba yaba nate India gi oinade number 1 ni world gi oinasu top 5 chaliba service ne tamona pau Marcos oigi phangloi mi amagi asu wangkhra simpham asibu mari makhong khangdana man sel pai sanga chawi ne hekta thadatpa napal yamna kakhiba nanawada ojikte brain hap tharabani na nungarani ton law chasi tonamu Kaigu mamana gyala ene khalo amukhana aina yaroi simatangi haibiyo sir nasu aiba thajabidraba natro tamo nasu aiba thajabidre nakhoi gi apokpadu mathong merang khangdana mi khrena loktunarga hatpo oramnadi nei kamdongni tumina legetra Lina ton tamo na nangbu lana khandi Roger na ton aina khwaidagi nungchijaba nupi haragadi nangni adubu ton nang phana nungshirasu maru kainabadi ngamloye aina kaidongnungda nachinana maru mapang kainenaba sinba kaidadi oithoklaroi Jacob ki irikasla e Jacob nokmi makut kadu thangalaga tonda hai tona Ton magi apartment de changki get obaga Jacob na Ton ngai ko ai kino mixing e Ton sharp na kaino Ekoi ni tumina kibado mangdu urame Jack na sauraga khombang na kauktor e Eric na Jack ta fuge obaga Eric su kauktor e Roger galiga tumina yengduna lei Jacob long na hai thai Oya Lina Jack naukse nawa patribane Jack na forge forura darkawide nomcha poche yomo chalo ton fioni umuro aida se ushitba shala Jacob nungaitana mayam badeng jere tomo kaigino Jack na aingon furaise Lina oi atomi macha guli charga tumula Nangana magi gentakta loi salan sari ai oina shigiba soroi
ꯇꯥꯕꯤꯔꯤꯕꯁꯤ